Kurunjari, STV Pauming, Tabi, Simbutaram Nokjari, and the Marupa Pau. Independence Day, Thoram Lebak Sin Batuna Pangtokre. Chief Minister na Independence Day ki wangang ningi da mahiro sing na ILP channel haluhay na loks lakre. Amadi, Korkom yaw na tongan balalo lup sing na Independence Day boycott tawro na kaukiba general strike na mahusagi punsida chaw na kay papikre. Pau, sindurong pijari. Leibag asigi humpuga Nepal suba Independence Day ki thoram Bharat sin bathung na pangthokre. Leibag asigi konung Delhi ki Lal Kila da Prime Minister Narendra Modi na India ki machu hungi piral pahenke. Mamang da tawkidaba maong da Prime Minister na bulletproof glass yaudana Leibag asigi miyam da Independence Day ki paujel peki. BIP singi thoram oina pangthok lambadu miyoi lising tara ki mathak da tenke. Prime Minister na wangang luduna Leibag asigi lairaba muthanaba na singi hai singba hengat hanaba made khungang singbu chawkhat hanaba honagani. School singda toilet laitribasi MP singna sumidyan changduna mathangi chahi phawbada Leibag asigi school khudingmakta toilet thamnanaba honaminasi hiram sida corporate singna su midyang changbiu. Mahak Pradhan Mantri nate Pradhan Sevak ni Leibag ngaglibasi sarkar amagi bureaucrat singna nate Leibag asigi lawmi sinmi amadi miyamna ni haiki lairaba muthanaba pandamda People's Wealth Scheme ama hangdok lagani Model Village amamam semgatnanaba anoba scheme ama suhudok lagani Planning Commission asi matamga chunadre maramaduna masing mahuta anoba institution ama oina ling lagani haiki Punga mahena sangba Prime Minister ki speech asi hana ithoklaga paba oikide Jawaharlal gi matungda Prime Minister amana khwaidagi sangna ngangba speech oiki Manipur da su tongan balalulup singi boycott amadi general strike marakta akanba section thoranga loinana district headquarter subdivisional headquarter singda thoram pangthoki State ki thakta ahanba Manipur Rifles ground da Chief Minister Okram Ibobina India ki machu ahungi phiral pahenduna thoram pangthoki Chief Minister na wangang lingai cherakta thoramasi da saru yaba lakiba mairoi singna aikhoi ILP chanahanba pami haina lokslaki UNC na taliba alternative arrangement ki wafam karisu kanaroi haina Chief Minister na phongdokrai hiram sida report ma ngasi first Manipur Rifles ground pangthokpa thoramadуда Deputy Chief Minister Gaikhangam Minister Singh MLA Singh civil and police ki makok thongba official Singh susarugyaki Chief Minister Okram Ibobi Singh na parade yangsin bagal loinana Bharat ki machu hungi firal chingkhatki Chief Minister na mass pass ki salami su okay mass pass aduda security personnel singi tongan ba contingent sing NCC amadi Manipur State Bharat Scout and Guides ki contingent yauna school amadi college singi contingent sing su sarugyaki punna contingent nipu mangaromna mass pass ki thoramadudha sarugyaki Thauramgi saru kamoina mamangi Independence Day da mathau phasana pangthokpa police personnel mapanda medal pinana balok thoki bagi matungina ngasi Chief Minister Okram Ibobi Singna medal sing adu makoida yanthoke thoidok hendokpa mana phanglab sing adudi Malana Gaut IPS officer M Rameswar MPS officer Kailun IPS officer Isak Saha MPS officer RK TSB OC Lilong police station S Gopendro SI SK Badrika K Sasikumar Head Warden Amadi Kumari Nengkhoting Haukipne Chief Minister Okram Ibobi Singna Thauramgi sarukamoina yaipa paujal piraduna matamdugi akhang kanba amadi amato oiba lipunna Numita Leitraba British ki Mayok Talan Tiang Nabadigi Ning Tamba Purakuni Haiki Auzik Baradasi Science and Technology Amadi Defense ki Lamda Kumang Chokshin Sali Manipur Sarkanasu Lamdamasida Sakut Taurangi Tabaka Paikali Haina Wangang Pamatamda Independence Day gi Mass Pass Yaubalakba School Amadi College gi Mahiru Singna We want ILP Haina Kolaukaya Toin Lauksilaki Chief Minister na Sounding Bakaya Lerabasu Tapna Fataraga
तमना तमना मचा खाइना ILP चनहन बंगम बंगम दब कया गी मतंगदा वांगांग की मियाम गी अपामद थबक तौरी हायरदुना सरकार असि लंदम असिगे अफब ओइगदब तारबदी थवाई फाव कथोके हाइबो वाफम फोंदोके MLA हुंफुमक फम थादोक ngami haibu wapam season abaga loinana mairoi singbu committee gi mioi singna lana lamjing biganu haibu wapam mari lena basingda phongdoki नाकलमरोंदा हंदत उखुल डिस्ट्रिक्ट ADC चेयरमैन अमा लेखिदबग लोइनना मसक नाइबा मियोइ सिंह अमदी पॉलिटिशियन चाम हेन हाटक्रे खांग ngambagi pankhai loiduna उखुल द सिक्योरिटी फोर्स असि सरकार थाजिनबनी दरकार लेरबदी चिंगी अतै डिस्ट्रिक्ट चिंगदसु सिक्योरिटी पर्सनल सिंह थाजिनगने हाबो वफम चीफ मिनिस्टर न फोंदोके मणिपुर सरकार न तौरिबसी प्रजा सिंहबु ओट नैननब नते मकोइ बुंगाक सेननबा अमदी लनतुम कन्ननबनी हाइना फोंदोके हौजिक UN सिना अल्टरनेटिव अरेंजमेंट की दाबी तौरिबसी फॉरेन शासन ओइगदौरिबर खंगदे हाइबो वफम फोंदोके तोंगन तोंगन ब कम्युनिटी कियाना खुंदारिबा लमदमसिदा कम्युनिटी खुदिमकना लम मचेत मचेत की दाबी तौरक्लबदी मणिपुर असि करी ओइगने हाइबसी खंथब मतम यौरे अल्टरनेटिव अरेंजमेंट की वफम दि सुंगोय ओइथोक्लोय हाइबो वफम चीफ मिनिस्टर फोंदोके ISTV पावगिदमा केस नावबा अमदी नावेबम फिलिप्स फर्स्ट एमा ग्राउंड इम्फाल District Administration Impal East na susinduna Independence Day gi thoram Porampat District Headquarter da pangtokhi thoram asida Deputy Commissioner M Joyna India gi machu ahung gi phiral pahen ke District Police ki contingent amagi guard of honor DC na yengsin ke thoram asida Impal East ki Adyaksha K Tombi Panchayat member civil amadi police ki makok thongba official ke asu saruya ke DC M Joyna lebak asina ningkha tamlaba matungda ahung ba kaya lakle senja thumja crime kaya muthanaba ekoi punna thabak tawbatai pukchel sengna isagi oijaba thadokuna apun bagi wakhalon da thabak tawmina si haiki aikoina isagi oijaba thadoga punamaki apun bagi oiba saktam mo ngang na hona bada asoba leadership quality zenbasani loinana tongi vision uba yam moro ina sani aduna aikogi lewa se legiriba state se lewa mipong kudemangna aikogi wakhalol se complaining mouth oidaba aikogi tasena helping hand wena song thoraga thabagama tawo tamda siwali simadi seven ni haiba wakhalon da thokpiro
तुंगदा तखेल मयाई लेकाइदगी मसागी चही तरानिथोई खक्तंगाइरिबा नुपा मचा आरामबम सना जावबना इंग्लिश सिंगनी तराहुंदोइदा खंगौदना चाकलकपा मई अमना तुमदुना लेबा माकी मखुराबु मैना चाकलमगदबदगी कनखिबगिदमक मिनिस्ट्री ऑफ होम अफेयर्स न पीबा लिसिंगनी तराहुंदोइगी जीवन रक्षा पदक अवार्ड DCM जोइन खुसनके अवार्ड असिदा सेल ओइना लुपा लिसिंग निफु साइटिस्ट नमदे मेमेंटो यावरी जिरीबाम सब डिवीजन दसु सिविल एडमिनिस्ट्रेशन जिरीबाम न सिंधुना जिरीबाम गवर्नमेंट हायर सेकेंडरी स्कूल प्लेग्राउंड दा हुंफुगनिपाल सुबह इंडिपेंडेंस डे थौरम पांगथोखि एडीसी डॉक्टर हरमीत सिंह पौजाना चीफ गेस्ट ओइदना पांगथोखि थौरमदुदा BDF तेरेसुबा IRB कुनगतरे सुबह सम राइफल्स अमदी जिरी पुलिस के कंटिजेंट सिंगे मार्च पास्ट के सलामी ओके मथौदा पुनिंग चंगबा ऑफिशियल अमदी NGO गी मियोय तरेता सेल गी मना पिदुने kai खुनखि डिस्ट्रिक्ट एडमिनिस्ट्रेशन बिष्णुपुर न सुसिंदुना इंडिपेंडेंस डे की थौरम बिष्णुपुर की DC ऑफिस कॉम्प्लेक्स पांगथोखे थौरमसिदा DC जैसन एस सिमरेना इंडिया की मचु अहुं की फिराल पहन के तोंगान तोंगान बस स्कूल तरा यावना पुलिस अमदी NCC के कंटिजेंट कुनगी सलामी ओके डिस्ट्रिक्ट असि के तोंगान तोंगान बा ऑफिशियल सिंगदा मनामतुम सिंगयन थोखि डिस्ट्रिक्ट एडमिनिस्ट्रेशन थौबाल न सुसिंदुना इंडिपेंडेंस डे की थौरम थौबाल बासु ग्राउंड खांगबुक्ता पांगथोखि DC तिरंजितना इंडिया की मचु अहुं की फिराल पहन बगा लोइनाना कंटिजेंट निफुगनिथोय की मास पास के सलामी ओके तोंगान तोंगान बा डिपार्टमेंट सिंगी मियोय हुमुद्रा माथोयदा मनामतुम पीबगा लोइनाना ऑर्गेनाइजेशन कयागी नाट की थौरम कयासु अमदे अनिसुबा सम राइफल्स की बैंड पार्टी की शो उतखे DC रंजितना डिस्ट्रिक्ट असिदा चौखत थौरांग की थबक खोंजेल यांगना चटली लाइबक थीबदी डिस्ट्रिक्ट असिदा नुपी अंगांगदा चथबक क्राइम अतै डिस्ट्रिक्ट सिंगदगी हेन वांगली मसी सिविल ऑर्गेनाइजेशन लोकल क्लब अमदे मरी लेनाबा डिपार्टमेंट सिंगना लाक्सिनबा ngamlabadi afaba khongthang ama oigani phongdokhi Development activities are here now. Okay, KCCP will if the law and order is improved and particularly atrocities against the crimes in the atrocities of crime committed against the woman and child safety. Handaragadi, okay, the district independence day, Pakopagi, okay, like the freedom fighter, this incidents in Gamnong Supermena Sub Divisional Headquarters दसु Independence Day की थौरम पांगथोखे थौरम अदुदा SDO and Surjit Village Chief Sub Division असिगी official अमदे खुलगी मियोय क्याना सरुयाके तोंगान तोंगान ब कल्चरल की थौरम के आसुदखि डिस्ट्रिक्ट एडमिनिस्ट्रेशन उखरुल नसु इंडिपेंडेंस डे की थौरम मिनी सेक्रेटरिएट कॉम्प्लेक्स ता पांगथोखे अमरमदा इंडिपेंडेंस डे थौरम असिबु बॉयकॉट तरुदुना तांखुल नागालोंग अमसुंग फ्रंटल ऑर्गेनाइजेशन ना हौकिबा हिंग नोंयाइदगी तौखिबा टोटल बन्ना उखरुल डिस्ट्रिक्ट हेडक्वार्टर की मौसा की पुंसीदा चावना अकाइबा पिखे लंबी दमी चटनखिदे दुकान सिंह थोंगलोनखे डिप्टी कमिश्नर ऋषिकेश मोडाकना इंडिया की मचु अहुंगी फिराल पहनबगा लोइनाना कंटिजेंट तरुकी सलामी ओके ब्रेवरी अवार्ड फंगलबा लेखिद्रबा मास्टर खयिंग थैदा चीफ गेस्ट न लुपा लाख अमग लिसिंग कुन यावना सर्टिफिकेट इमुंग मनुंगदा खुशनखे चानहोंग खुलदगी लेखिद्रबा खयिंग थैना महाकी ममानबा अमा इराक नगदबदगी कनखे अदुबु लाइबक थीबदे महाक्ति थौदोक अदुदा लेखिद्रे DC ऋषिकेशना डिस्ट्रिक्ट एडमिनिस्ट्रेशन दा मियामना कोऑपरेशन पीदुना हेना चौखटपा डिस्ट्रिक्ट अमा ओइनना बखोनमिनसी हाइना अपील तौखि All these problems are a direct result of rapid deforestation. A thick forest cover existed for hundreds of years thanks to our forefathers. Let us all continue to maintain peaceful atmosphere in the district and ensure that the welfare schemes for the people are implemented without obstacles. My best wishes to all. Jai Hind. चांदेल की महा यूनियन गवर्नमेंट हायर सेकेंडरी ग्राउंड दसु हुंपुगनिपाल सुबा इंडिपेंडेंस डे की थौरम पांगथोखि थौरम अदुदा चांदेल की DC TSG तरंजना जाति की मचोहुं की फिराल पहन के निपाल सुबा मणिपुर राइफल्स के असिस्टेंट कमांडेंट खमनाम रॉबिन्सन ना पैरेड कमांडर ओइदुना पुर्ण कंटिजेंट तरागुमदोइना सरुक याबा मार्च पास्ट के थौरम अमसु पांगथोखि मणिपुर प्रदेश कांग्रेस कमिटी नसु इंडिपेंडेंस डे थौरम बीटीरोत लेबा कांग्रेस भवन दा पांगथोखि थौरम असिदा MPCC की प्रेसिडेंट के खंगम चीफ मिनिस्टर ओक्रम इबोबी मिनिस्टर KS रतन कुमार गोविंदास कोंथौजम पुंजथंग तोन सिंह पार्लियामेंट्री सेक्रेटरी अमित शाह विक्टर के सिंह MLA सिंह महिला कांग्रेस कमिटी की प्रेसिडेंट RK रानीशना पार्टी की ऑफिस बेयरर काउंसिलर ADC मेंबर कयासु सरुग्याखि डिप्टी चीफ मिनिस्टर ना लेबाक निंगबा कयाना थवाई कत्तुना भारत असि निंखा तब फंगलखिबनी हौजिकी मिरोल नमसिबु कायहंदना थमनब होनबग लोइनाना मणिपुर की अपुनबगी सतम कायदनबा अखोय पुन्न होनमिनासि हाइखि मसिसे सोमदगी एक्सटर्नल
force ekoi ngak thok ngam le ning tam le habda gatana madu ngak thok ngam na ba khonari bisitana ekoi we should be independent from all evils kata kalon to khai no kalon ni ha ipun to kalon lut ba tong kalon social evils mayam se asidi ning tam na ba khona si mayam Khangabo Block Congress Committee na suwang baldalaiba Block Office ta Independence Day ki thoram pangthoki thoramasda Mahila Youth amadi Party Worker kayana sarwyaki Korkom yawna tongan ba lalolup singna Independence Day boycott tawratuna kaukiba General Strike ngasi numidang wairam pung tarukta santi oina loisin khre General Strike manungda Manipur gi mahusa ki punchida chawna kaiba pikre General Strike asina maram oiduna lambi da gari sing chanakhide maroena Impal gi kaithel sing thonglona ki tangai fadaba anayek dharmaga mari leinaba essential service na chingbadi General Strike asina komthoki Police na General Strike manungda pamdaba thodok thoktanaba kanba jackson thorang lokhatki Jahi sigi Independence Day ki thoramasida Manipur Fire Service ki Sub Officer SH Ranjit Wahengbamda President Fire Service Medal for Meritorious Service pinanaba laukthokre hauji pawin makthana tem prekam Break matungda amka na taram nokchari makhataba pauda haukiba tang taragumdoi da church ki thabak ama chatlusi haiduna mioi ahumna kaisam patagi pukhiba Churachandpur gi tingang faidagi winger driver konthokjam deban chahi nifugani thoi apokpa ke besoi bu phajinduna thamlaga Tidim Road Bus Owners and Transport Cooperative Society da lupa lakh taret pinana bhairakhiba du ngarang numidang pung taret muk taba matamda Thawal district ki manung chanba sugnu da gari ga konana thadoklamlei sakangdaba singaduna winger driver debandagi masada yauba lupa lishing taruk amadi mobile handset amala hore haina ngasi All Manipur Road Transport and Motor Workers Union gi General Secretary Kulamanina MG Avenue da laiba union gi office da ISTV News da phungdorokli Kulamanina makata na phungdorokpada kanagumbana hingnabagi lanphamda thabak tawjariba driver amadi handyman faduna sel gi demand tawa amadi phuchaiba hatpatupagi thabak toina chathari masi tawiganu kanagumbana ishor gi tharom gi damak natraga arapa mafamda anaye ki damak gari wairaga driver amadi handyman pharaga hatpatupa sel gi demand tawa si tawiganu union asina hayang August ki tang 13 ki pung manga dagi 13 ki nungthil pung manga phawba Impal Churachandpur lambida karigumba makhal amatagi gari chendaba amadi Churachandpur da karigumba makhal amatagi chana thaknaba posing pusilaroi haiduna union na laukhiba phirep adu hauzik driver debanbu tekta kaidana thadorklabanina handokle haina secretary Kulamanina phongdorki mana thadorobanina aikoi khudaki oinadi banse aikoi komthoe amadu hayeng service chalani adu aina hainingbadi asumaina aikoi gi maga mari leinaba pota mari leinaba kanoda haiba taragasu madu bhap tana hainaraga chappa yanaba madu minimize toroga ama tobiba driver eta phaba gari eta pura chalaga chittor sumai tobose any XYZ club ta organization singda aikoi gi hogole aikoi gi myam gi naina chongthuri ba myam koi lebiling singda singbse tobino haibsima ainga sima thadorokpagi nungai ba phongthokpa aduga sile ena message sama aina oga All Manipur Transport Driver Motor Worker ki tarftagi amana ai ishagi General Secretary moina ai ishagi tarftagi aina amana amyamda appeal toksini Lusingba singna miyam gi thabak tawba satuna praja gi irang thorokpa ngaiduna leibagi mohta mamang gi thodok sing hangatna yengduna nainaraba matungda ILP gi wathok loisinbana lusingba singi afaba khongthang oigani haina All Manipuri Muslim Students Development Organization na thadorokpa jerol amana khanglagri Manipur State ki rule amadi law sembada Bharat Sarkar gi ayab lawgadori basi Manipur praja da pangi haibagi matagum utchaiduna rajniti sanabani ILP khudakta chanhangadabani apangba Manipur Praja Singda Rajniti Sanaduna Leibe Yaroi State ki rule law sembada kanagi sumathok tade ILP ki issue mari leinana jail da phajinduna thamliba mahiroi sing condition amata yaudana khudakta thadokadabani leiba ki issue singda police na ka hena phuchaiba otpanaiba tawdaba fai jangsiliba khongjang asi makoi gi susaru yauri bani haibasi khangadabani haire Manipur gi luchingba singna thamoi singna leiba ki thabak tawhaningi ILP gi issue amade Manipur miyam gi issue singda Manipuri Muslim Maitai Pangal Singsu Mikup Naum Singna Laiduna Hena Kanna Saruyana Naba Organization Asna Apil Torkli
Uripok Women's Association amasung Kombire Kethel apun balupna Uripok Bachaspati Lekai amasung Sinam Lekai da mapalamdagi lakpa miyoi singda ka sandokpa yum singda changduna je chang yaudaba miyoi sing thidokpa hore haina Uripok Women's Association gi Secretary R.K. Pusparani na phongdokli Lekai ani sida leiba sandokpa yum taret changduna yengsilubada mapalamdagi lakpa miyoi mari furom leirami makoi gi marakta miyoi ahungkhak voter I card puthorai je chang sudaba miyoi thidokpagi khongjang makatana changsin khigani yumbu singna mapalamdagi lakpa miyoi sing thamba matamda makoi gi police station na piba character certificate amasung saktak che hana lauraga thambiu sel kharagi damak mi hekta thamba tokpiu haiki bu singna thamba matamda moi gi matik saba sia sang degi moi bu masida crime senabra senadabra moi sina leiri sin niom sumna leibra habdu yengbiraga mafam matam chana moi singse thambiu phong khangdana hekta laabani haidana khoi ising isaugumna oro senthaba balamne di khanbiganu mase khoi yam nungai jade Manipur amadi mapalgi atopalam sing pautuna transport service tawriba light vehicle amadi heavy vehicle singna masagi oijaba kharagi damak darkar oidabada mitop miancha sing Manipur da pusilakanu haina all Manipur light vehicle transport owners and drivers welfare association na thadorpa cherol amana khanglakle contractor singna su mapalam gi sinmi sing Manipur da pusilakpagi mahutta lamdamasi gi sinmi sing oina siznabiu Manipur da train yorakadaba amadi Indo Burma friendship nopok thong hanglakadaba Loinana International Airport Lerakadaba Kayasigi Mangoinana Manipur da inner line permit system Chanahorabadi Pumnamaki Apabo Igani House the past Tokraba Warep Amabu MLA Humfuna Lingjel Manana Act on Toktuna Chanahan Bangam the Bahibasimak Mapi Mapa Oiba Singi Ashon Bani MLA Singna Lebak Prajagi Apamba Wakalon Kangna Tabak Tobana Apabo Igani ILP की खोंजंग बुनप थनबा अमदे लाना उहन्नबा सरकार न होनरक्लबदे एसोसिएशन असिनसु अंगंबा थाक्ता खोंजंग चंगसिनबदा सरुयागनि हारि Inner line permit system chanalo haiduna ngasisu wakan mifam chathake kaisamthong irom pukri mapal social club amasung local mera paibe singna kaisamthong da leiba club asigi sangrenda wakan mifam chathake miyamna ILP chanahana bakan bakhongjang changslingai cherakta phawba mitop sing changslakpagi pau media da yawrakle masida sarkar gi maikaidagi kariguma makal amatagi mi paiba phawdaba jackson thorang lokot pelaitre miyam gi kholau taroidaba leirabadi sarkar pairiba minister amasung MLA sing Masana Kangna model ground up from Thadopiro Haiki. Manipur Kanabagi Damakadi, Iramdam Kanabagi Damakadi, Ekoi Kawai Tarabus of Hadokan. Iramdam Iram Pukrigi, Koibada, Kanaguma Mioina Baras, Handibele Rabasu, Satak of the Ba, missing the Tambiganu, Ekoi Puna, Mito, Chair, Masakang Nabagi Konjanga, Ekoi Puna Changan Minasi. Manipur LP! Bisnupur gi Joypur Kunok da reliable hydrotech na putokpa packaged drinking water Marina Spring da amoda kai kaya yawbu thengnare haina ising adu laiduna thakluba miyoi kharana ISTV News ta pawdam lagle ISTV News gi office ta purakpa ising bottle ani gi manungda amadi ayamba thakpa loikhiduna maning khak lemhauki amana silkai driba bottle ni haukiba metha gi tang taramdoi da kaithel da thadorakhiba ising adu thaklubada isangumba asangba machugi podyan hangama pal machugi polam kaya yawbu urakpani hari thaknaba phaba ising ni haiduna kaithel da yon bada ising da phattaba pochai sing yawrakpada nungnangba phongdoklamki more ward number 5 tagi sanatomba apopalai khidraba nurudun sugnugi chakpatagi thangtilan haukip chahi humpugamanga apopalai khidraba s haukip amasong Myanmar gi Salenpat district ki Boksu police station gi manung chanba Naugakhai yorudagi mamang haukip apokpa Yangkulan haukip kauba Miyoi ahum khulaiga konana moreda leiba mapal suba Assam Rifles da KCP ki kadani haiduna surrender tawrakle haina pauche singda phongdok narakli basi KCP amasung masigi lanmi sanglop Manipur Phingang lanmi ga karigumba hiram amata da mari leina de haina Department of Information and Publicity member in charge S Mangal gi cherola mana phongdokli hauzik sanabgi pau
ngasigi sanabgi pauda Indian Association of Kickboxing Organization ki meeting makada Kickboxing Association of Assam na sinduna thasigi tang taraganipal dagi kunga mathoi faupa Guwahati ki Saru Sajai Indoor Stadium da pangthokadoriba taramapal suba sub junior amade kunsuba senior national kickboxing championship da saruk yanaba Manipur team khanbagi trial selection thasigi tang ahumda GP Women's College da pangthokre championship asida official ahum yauna sanaroi kunga tare na saruk yakani All Manipur Football Association ki hangduna lairiba president ki pham khanbagi by election thasigi tang kunga mari ki ayuk pung taramathoi tabada All Manipur Sports Association ki meeting hall da pangthoklagani hari Asian Bodybuilder Federation ki meeting makada Macau Bodybuilder Association China na sinduna thasigi tang kunga taruk September ama fawba China ki Macau da pangthokadoriba nipuganipal suba Asian Bodybuilding and Physique Sports Championship ta Manipur da ki bodybuilder ahum chahi nipudagi yankai fawbugi master ki kanglupta ke Dinesh Chandra Women Bodybuilding ki kg humdra amade kg yankai ki kanglupta ke Revita amade TH Sarita Devi na sarugyakani Makoy humna sarug yabada All Manipur Gymnasium Association na yai mangol pirakli November ki tang manga dagi mapal fawba Kolkata da pangthokadaba humpuganipal suba senior national aquatic championship ta Manipur ki mahut sinduna sarug yagadaba sama driver amade nupa nupi water polo sana racing khanbagi trial selection thasigi tang kunga mapal amati kunthada khuman lampak swimming pool da pangthoklagani hari DSA Kaching na Sinduna Association Sigi Ground da Chathariba Taramdoi Suba KSH Leihau Devi Memorial Super Division Football League ki ngarang sanakiba FSC amadi UBSC mantak match nong kanna chukhiba namaram oiduna match sanakidabadu hayeng ayuk pung nipal tabada sanagani hari Sahi Sigip September Tarak Mapal deki kulumdoi fawba Japan gi Kitakami City da pangthokadaba tara Nepal Suba Asian Master Athletics Championship ta Bharat ki mahut sinduna chatkadaba Master Athlete singi manungda Manipur daki athlete jamaga amana qualify oiri adubo masa gi chathok jasingi senfam puthok pangamdabana cancer patient ama yauna subnage Master Athlete mari khaktana saruk yakadori hiram sida report ma Hiramasig matangda ISTV News Team amana thigalubada khanglakpani ngasi team asina international championship ta saruk yagadabi lalamung makhong takhelambam lekai da leibi lekangbam inawi debiga akhanana unarubada mahak cancer patient haiba khangmangamki sanababu pamjaba amadi manipur gi mingchet purakna ba pandam galoinana cancer patient singda anobu inot ama piningmudagi narabasu nana championship kayada saruk yarakpani haiki 2003 dagi aise cancer patient lama oina aise layeng ba Hongjarakani ado ichage apamba amadi cancer patient leiriba mayam sibu kanjaning badagi ai moi go interest bi boy na ai chana ba sida khong thanjan jarakani ai na patient lama oirobana sahi gi so yamdra bada Bombay sida layang masakta 50,000 di khare hena adum machangi aduna ai na punna puthok chabangam jadabadagi ai gi leiriba laikai sagi lok leiriba go ai seng moi na mating tor pata su khitang yoba watna Rajan Niam dagi aina lairiba Manipur gi mapanda lairiba mayam singsida giso aina mating kitang pangja rabadi nongai mating kitang pangbira bi nongai ne ai gwa kansida panje Japan da pangthokadaba Asian Master Athletics Championship asida Manipur dagi saruk yagadoriba sanaroi mari adudi mahak tharaga 70 plus ki javelin throw da RK Modubala 35 plus ki 400 meter hurdle da L Sundari amadi nupagi 75 plus ki discuss amadi hammer throw da Kumam Nupamacha Singh ne Inawi Debina 60 plus ki hammer throw amadi javelin throw dani hairaduna Sok lisingani subna tarahumdegi February thada state level gi trial selection ama pangthoklaga September thada Tamil Nadu gi Coimbatore da national championship pangthokpada Manipur team na medal yamna lawrki haibu wafam hakna phongdoke maduda mahaksu hammer throw da gold medal Javelin throw the silver amadi shot put the bronze medal lawrke international championship asigidamak hauzik practice kana chathari haiki loinana selection gi matang da su ISTV news da mahakna wafam kaya thamlaki ai leptana ai nong gi leptana ai practice tawjari simai paklam pujara ke haibagi mata ai chalalaga pesan mayam jengji yang ai gold medal amadi lawbangam nana bagi mata ai kana onajari ai soida makiso lawrakani kanjari ai wakan
September da tha sida akoi di sei da trial ma pang tho ga ma sei selection tau jabani adu gi mathang ta akoi gi February tha sida mo competitor sida ai sana jaru ba sei sida gold medal amadi silver medal and the bronze medal ahum se ai phanjara pani El Inawi Debina pickling at the volleyball masana da khongdar ke adubu yung kai palaba tungda machamari leire masana si hojik thadok laga lekai gi sports meet singda saruk yaduna ahal lama oina gold medal kaya lobu ubada miyamna sogot piduna master athletic championship ta mamang chahida saruk yahan biduna masana ani sida Asian Championship asida saruk yaba phangmani mark suknatagi class 7 fawda tamhorabasu hojik national player amadi oibngamle masagi oina Japan da chananabagi sel laitrabasu healthy women society na lupa lakh ani lising kontra puthokpi haiki aduga retired IPS samanandana lupa lising manga mateng pirei Manipur Sarkar na chathok chasingi bara sidang oirabasu puthokpi rabadi ahal oiraba sanaroi sing asi yamna penjagadabani miyamna mateng pangbirakpada apenbasu mahakna phongdoki Manipur Sarkar ki mai kai dagi su akoi ahal oiraba singsi selection tawriba mayam sigi oina khare da oiraba su mateng pangbirabadi yamna nuai jagani adoga akoi gi damaktani haidana Manipur Sarkar na amadi akoi kanogi saitai su kari kumbam tar phangdaba se yamna nuai ti masi saning ba kaya lairaga su masi sat pangamdaba sena di chawbanina masi gi awaba se yamna khoi da ninghanaba wakhanda yamna kano nuai jataba amadi phawre sigi khajik tang wala su yamna su bala da ora ba hawda moina Manipur Sarkar na mating pibiraga ti yamna nuai ga ne na ai wakhanda ai ISTV pawgdamak enboy amadi Nauroibam Phillips lalamung makong takhelamam lekai Imphal Hojik nasino magi oiba inga sagi pau ICR lampel patagi phangba pau gi matung ina ngasi gi khwaidagi sabagi chang degree Celsius kunthagani thoi dasmik mari khwaidagi ingba degree Celsius kungani thoi nungsite awosing maningli chang ayukta chada marphum doi nungthildana chada marbutra ma thoi nungjugi chang 35.9 mm ni hojik maroiba pau amona Independence Day gi thoram lebak sinba thungna pangthokre Chief Minister na Independence Day gi wangang ningai da mairoi singna ILP chanalu haina lauslakre amade korkom yaw na tongan bala loglu singna Independence Day boycott tawrutuna kokhiba general strike namho sagi punsida chawna kai bikrai ISTV na pijar paw matang salo jare meng tabiri basumom kana